Somdana kamduri mayum yongnava chatfada amaiva itochadi lambi tangkai chanvada ngairi khutta mairapudi chawna fai thenglak matamnina kanasu yangdau lambidu chatpa ude masu magi machinda awa ana tadanava laitina henjinba ngamdanava laiwa mayam soli soiva haibasi tamba ngamde sinfamna maiva ujiravasu laithokpa yade haibagi matagu asumna madom nomhau mayum tabu yauradi prap lakpa magi tungda mi inarakpadawna tawwa samin phawba hore maning onthok fatlauna yengbadasu kanasu laivu ude amuk mamang pangna magi chatkadava lambiduda mayon ontuna lai amadi magi inarakle irai laina khangi masaga loinarakwa khaw amadi yanduna chatfani khawdudagi mingsel ama lawthoi mingsel du magi tung lengjum mapatava adwaida unava midyengfam oina phujin halli matamduda mingsel duda nupi amagi akiba saktam ure laidi natre phattava yaivi thawai ama masamana ifafa mingsel du hek thandragana ugi fangde mingsel du thalagana maningde inaraklivadu irai laina ui irai laina khangi chalambadagi khanglep lepi mamaidu tung hanna lepaga khawdudagi cheng maru khara lawthoklaga tung hanna lepaga langi asumna hek langbaga lawbu khongbagi tamthirava mikap mirau khontarai maivi tochana leijahuroi thawai mire nanga iga lambi tinade asumna hek haibuga thawai mirel inaraklambadu khanghaudana mangki magi heisinglava laiwatinwana irai laina maithiva piramlaga madi yum yonava lai asumna numitugi numirangdu hauki mathangi numitta yumthakta tasiliva udu lokthokuna semle amaromda apokpi pale mamagi mathau mangamsu loiravanina nungsitombi waithauda haninglavani adubu yaramde ibotona thavam amadi leitaba yaroi haidna takmanbadagi yare nungsitombi su taivangi lonchatni kappa nokwa wava nungaiva punsi khongchet amagi nga phavagi heinabi leikivana matam kharadi kege loktak wangkhureldagi lemlei nga faraga moirang kaikhelda lemlei nga yonwa chatpa hore nungsitombi nongmanini di hojinkhre makha tana maivana imungsida awa ana tadanava lai khoiramgadavadu matam khara tapthakisi haiduna paula ami numit kharani di tamnava akiba pumnamuk phaki thoidokna akibadu mathi phongde makhoi mayamna loina magi hanagi mahushagi punsi hanjilakle nongmagi numitni thambal khoinong mataga hi tongduna thanga karangi ithat yengbu chali leimana khutta naupai wagai hi du holi matamdo wakching thagi sitharakwa kunmapan nifanwa numit amani kege loktak khongwanda amadi ipak iyaida tauriva phumdi mathak aduda tawpambi su hauri kege loktak mapanda sitwa nungsitki safuna humwada hauriva singnang pambi singdu amadi taw singdu ising ipaktuda tawduna lei amuk tapna humlakpa liri sitpa namivana ri lawwa nuksirava khonjelna iwai inilna hi tongduna lakwa khoinong mata anigi thamoidu tawpanbi singduna sumhatli asumna nuksirava tawgi makholduna pukning sumhatkiduna chingu laina kaidong oivi laina savi leisnana amadi chingu khoyum sing adugi toppa matik maya yauna taibungpalda saphonglakpi thambalni mapok maida mayeklana khobak maidasu itinna lairoivigi mapok ama oirivi thambalni inkhalakpa leisa mapung pharakpa matamsida magi masada yauriva lainungsitsu mathi phongba haurakli adungai umanglai khonthokngai matamgi thodok ama thambalgi mamitta ure tawgi ri lawwa makholduna mabu khoyum layam marakta lamjingtuna pui awang kaubru asuppa layam khonthok ahanwa sanarik mapal thariva chingu magi masai kon kaubru chingi napomda nongmuki numit kaunu kaufi lairembina
ꯈꯣꯏꯅꯧ ꯃꯇꯥꯔꯣꯏ ꯂꯩꯁꯤꯔꯦꯝꯕꯤ ꯂꯥꯏꯔꯦꯟꯇꯣꯟꯕꯤ ꯑꯅꯤꯒ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯅꯥꯔꯦꯟ ꯀꯧꯕ ꯆꯤꯡꯃꯩꯊꯦꯜꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯔꯨꯁꯤ ꯍꯥꯏꯕꯒꯤ ꯂꯩꯍꯥꯞ ꯌꯦꯟꯗꯥꯏ ꯄꯨꯔꯗꯨꯅ ꯀꯧꯅꯨꯊꯦꯜꯗꯒꯤ ꯈꯣꯡꯗꯣꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯅꯥꯔꯦꯟ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯗ ꯍꯧꯔꯤꯕ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡꯁꯤꯡꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯅ ꯂꯩꯔꯥꯡ ꯂꯩꯈꯜ ꯁꯨꯅ ꯍꯦꯛꯇꯨꯅ ꯌꯦꯟꯗꯥꯏ ꯊꯟꯅ ꯍꯥꯞꯇꯨꯅ ꯅꯣꯛꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯝꯃꯤ꯫ ꯈꯣꯏꯅꯧ ꯃꯇꯥ ꯑꯍꯨꯝꯗꯨ ꯆꯤꯡꯎ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯛꯄꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯥꯒꯤꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯄꯨ ꯀꯧꯗꯨꯅ ꯂꯩꯔꯥꯡ ꯂꯁꯤꯡ ꯍꯦꯛꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯕꯨ ꯂꯩꯔꯥꯡ ꯍꯦꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯅꯕ ꯄꯥꯎꯊꯥꯔꯛꯈꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠ ꯑꯗꯨꯅ ꯂꯩꯔꯥꯡ ꯍꯦꯛꯀꯅꯨ ꯊꯤꯡꯕꯗ ꯃꯌꯥꯗ꯭ꯔꯕꯗ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨ ꯃꯁꯥꯃꯛꯅ ꯅꯥꯔꯦꯟ ꯆꯤꯡꯒꯤ ꯊꯦꯜ ꯑꯗꯨꯗ ꯈꯣꯡꯗꯣꯏꯔꯛꯏ꯫ ꯃꯄꯨ ꯇꯥꯛꯇ ꯂꯩꯔꯥꯡ ꯂꯩꯆꯟ ꯁꯦꯝꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯕꯨ ꯃꯇꯤꯛ ꯊꯣꯛꯄ ꯋꯥꯔꯛꯀꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯆꯦꯡꯂꯧ ꯍꯦꯟꯅ ꯆꯪꯈꯣꯟꯕꯤ ꯀꯧꯅꯨ ꯀꯧꯕꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯀꯧꯕ꯭ꯔꯨ ꯃꯍꯥꯛꯇꯤ ꯅꯨꯡꯑꯣꯟꯈ꯭ꯔꯦ꯫ ꯀꯧꯕ꯭ꯔꯨ ꯀꯧꯅꯨ ꯑꯅꯤꯗꯨ ꯃꯤꯠꯀ ꯃꯤꯠꯆꯥꯅꯩ, ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯅꯔꯦ, ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯔꯁꯤ ꯍꯥꯏꯅꯔꯦ꯫ ꯀꯧꯅꯨ ꯀꯧꯕꯤ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧ ꯑꯣꯏꯕ ꯃꯉꯣꯟꯗ ꯍꯩꯖꯤꯡ ꯈꯔꯥꯏ ꯊꯟꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯃꯉꯥꯏꯔꯦꯟꯗ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯕꯗ ꯀꯧꯕ꯭ꯔꯨ ꯃꯥꯁꯨ ꯍꯣꯌꯥꯕꯤꯔꯦ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯀꯧꯕ꯭ꯔꯨ ꯃꯍꯥꯛꯅ ꯁꯃꯨ ꯌꯥꯏꯁꯥ ꯑꯉꯧꯕ ꯇꯣꯡꯂꯗꯨꯅ ꯂꯥꯌꯥꯝꯁꯤꯡꯒ ꯂꯣꯏꯅꯅ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯔꯛꯂꯦ꯫ ꯀꯧꯅꯨ ꯁꯨꯃꯥꯡ ꯃꯊꯧ ꯄꯨꯡꯗ ꯃꯥꯔꯖꯤꯡ ꯊꯥꯡꯖꯤꯡ ꯋꯥꯡꯕ꯭ꯔꯦꯟ ꯅꯣꯡꯄꯣꯛ ꯑꯆꯤꯕ ꯌꯥꯡꯉꯣꯏ ꯅꯤꯡꯊꯧ ꯏꯀꯣꯞ ꯅꯤꯡꯊꯧ ꯑꯁꯤꯅꯆꯤꯡꯕ ꯂꯥꯌꯥꯝ ꯄꯨꯝꯕ ꯐꯝꯗꯦꯡꯂꯦ꯫ ꯄꯨꯔꯛꯄ ꯍꯩꯖꯤꯡ ꯈꯔꯥꯏ ꯁꯨꯃꯥꯡ ꯌꯥꯏꯗ ꯊꯝꯂꯦ꯫ ꯄꯨꯔꯛꯂꯤꯕ ꯍꯩꯖꯤꯡ ꯈꯔꯥꯏ ꯑꯗꯨꯗ ꯍꯩꯅꯤꯡꯒ ꯍꯩꯀ꯭ꯔꯨꯒ ꯋꯥꯠꯂꯦ꯫ ꯄꯨꯔꯛꯂꯤꯕ ꯍꯩ ꯃꯔꯛ ꯑꯗꯨꯗ ꯍꯩꯁꯤꯡ ꯃꯈꯜ ꯑꯅꯤ ꯋꯥꯠꯄꯗꯒꯤ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤ ꯃꯩ ꯍꯧꯈꯩ ꯁꯥꯎꯈꯔꯦ꯫ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤꯅ ꯑꯌꯥꯛꯄ ꯈꯣꯟꯐꯝꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ, ꯄꯨꯔꯛꯂꯤꯕ ꯍꯩꯖꯤꯡ ꯈꯔꯥꯏꯒꯤ ꯐꯤꯔꯨꯛꯁꯤꯡ ꯁꯒꯣꯜ ꯁꯃꯨ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯄꯨꯈꯤꯍꯟꯈꯤꯕ ꯌꯥꯔꯣꯏ, ꯈꯨꯗꯤꯡꯃꯛ ꯅꯨꯡ ꯑꯣꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯈꯨꯗꯤꯡꯃꯛ ꯅꯨꯡ ꯑꯣꯟꯗꯨꯅ ꯀꯧꯅꯨꯊꯦꯜꯗ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯀꯧꯅꯨꯒꯤ ꯃꯑꯣꯡꯗꯨꯗ ꯀꯧꯕ꯭ꯔꯨ ꯀꯧꯕ ꯂꯥꯏꯗꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯍꯩꯔꯥꯡ ꯂꯣꯟꯖꯥ ꯆꯥꯃꯤꯟꯅꯈꯤꯕꯗꯨ ꯀꯧꯅꯨꯗ ꯁꯥꯎꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯅꯃꯣꯝ ꯑꯃ ꯐꯪꯖꯔꯣ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡꯗ ꯑꯇꯤꯌꯥ ꯁꯤꯗꯕ ꯑꯃꯗꯤ ꯂꯥꯌꯥꯝꯁꯤꯡꯅ ꯊꯦꯝꯕꯗꯒꯤ ꯀꯧꯕ꯭ꯔꯨ ꯀꯧꯅꯨ ꯂꯨꯍꯣꯡꯈꯤ꯫ ꯇꯧꯕꯇꯕꯨ ꯀꯧꯅꯨ ꯃꯍꯥꯛꯀꯤ ꯈꯨꯖꯤꯈꯥꯗ ꯃꯤꯇꯝꯂꯤꯕ ꯅꯋꯥ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯨꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯧꯕ꯭ꯔꯨ ꯅꯥꯛꯇ ꯆꯠꯈꯤꯗꯔꯦ꯫ ꯀꯧꯅꯨꯊꯦꯜꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯍꯧꯔꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯇꯨꯡ ꯏꯟꯅ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯃꯣꯝ ꯂꯩꯁꯅꯥꯁꯨ ꯁꯔꯦꯞ ꯐꯥꯔꯛꯇꯨꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯁꯛ ꯇꯥꯛꯄꯤꯌꯨ, ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯕꯗ ꯀꯧꯕ꯭ꯔꯨ ꯃꯄꯥꯒꯤ ꯂꯩꯐꯝ ꯃꯁꯛ ꯇꯥꯛꯄꯤꯔꯦ꯫ ꯃꯄꯥꯒꯤ ꯃꯁꯛ ꯎꯅꯤꯡꯕꯅ ꯃꯃꯥꯒꯤ ꯌꯥꯊꯪ ꯂꯧꯔꯨꯗꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜ ꯇꯝꯅ ꯀꯧꯅꯨꯊꯦꯜꯗꯒꯤ ꯈꯣꯡꯗꯣꯏꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯉꯦꯜꯂꯣꯛ ꯄꯨꯂꯩꯄꯣꯛꯄꯤꯅꯆꯤꯡꯕ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯇꯥꯅ ꯆꯦꯟꯗꯨꯅ ꯂꯥꯛꯏ꯫ ꯄꯟꯊꯧ ꯃꯄꯥ ꯎꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯩ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯀꯟꯕꯅꯦ, ꯂꯝꯕꯤ ꯂꯝꯁꯥꯡ ꯂꯥꯛꯄꯅꯦ, ꯃꯃꯣꯝ ꯂꯩꯁꯅꯥ ꯃꯍꯥꯛꯇꯤ ꯋꯥꯕꯅ ꯉꯝꯈꯩ ꯂꯩꯔꯛꯇꯔꯦ꯫ ꯂꯥꯏꯖ ꯏꯁꯤꯡ ꯏꯈꯧ ꯂꯥꯡꯕꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯣꯏꯄꯨꯡ ꯆꯤꯡ ꯅꯥꯄꯣꯝ ꯌꯧꯔꯛꯂꯦ꯫ ꯂꯩꯁꯅꯥꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯏꯁꯤꯡ ꯈꯣꯡ ꯑꯃ ꯎꯔꯛꯂꯕꯗ ꯂꯥꯏꯖ ꯏꯄꯥꯜ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯈꯣꯏꯄꯨ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯗꯤ ꯁꯥꯡꯂꯩꯇꯣꯟ ꯄꯥꯈꯪꯕꯅ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯁꯥꯏꯑꯣꯟꯗꯨꯅ ꯂꯥꯡꯑꯣꯟ ꯂꯪꯗꯥꯏ ꯑꯣꯏꯔꯤꯕ ꯃꯐꯝꯅꯤ꯫ ꯂꯩꯁꯅꯥ ꯏꯁꯤꯡ ꯈꯣꯡꯗ ꯆꯣꯡꯊꯗꯨꯅ ꯑꯋꯥ ꯃꯩꯁꯥ ꯀꯣꯛꯆꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯍꯔꯥꯎ ꯃꯊꯣꯏꯀꯥ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯗꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯇꯥ ꯐꯕ ꯈꯨꯕꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯆꯤꯛꯂꯨꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯈꯨꯕꯣꯝꯗꯒꯤ ꯆꯦꯟꯊꯔꯛꯄ ꯑꯉꯥꯡꯕ ꯏꯈꯦꯡꯇꯅ ꯃꯐꯝꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ꯫ ꯆꯩꯅꯥ ꯐꯪꯂꯕ ꯂꯩꯁꯅꯥꯅ ꯂꯥꯏꯖ ꯏꯄꯥꯛꯊꯛꯇ ꯀꯥꯈꯠꯂꯗꯨꯅ ꯄꯟꯊꯧ ꯑꯄꯣꯛꯄ ꯀꯧꯕ꯭ꯔꯨꯕꯨ
ꯀꯧꯗꯨꯅ ꯍꯧꯅ ꯀꯞꯄꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯟꯗ ꯉꯥꯟꯊꯣꯏꯔꯤꯕ ꯀꯧꯕ꯭ꯔꯨ ꯀꯧꯕ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯃꯃꯣꯝ ꯂꯩꯁꯅꯥꯒꯤ ꯄꯟꯊꯧ ꯀꯧꯗꯨꯅ ꯍꯧꯅ ꯀꯞꯄꯗꯨ ꯇꯥꯔꯗꯨꯅ ꯃꯅꯥ ꯌꯥꯏꯔꯦꯝꯕꯒ ꯂꯣꯏꯅꯅ ꯊꯨꯅ ꯌꯥꯡꯅ ꯈꯣꯏꯄꯨꯡ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯛꯈꯤ ꯏꯁꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯌꯣ ꯆꯩꯅ ꯈꯥꯡꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯇꯦꯡꯊꯥꯔꯤꯕꯤ ꯃꯃꯣꯝ ꯂꯩꯁꯅꯥ ꯎꯔꯛꯂꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯅꯔꯦ ꯁꯛꯀ ꯈꯪꯅꯔꯕꯗ ꯃꯃꯣꯝ ꯑꯣꯏꯕꯤ ꯂꯩꯁꯅꯥꯕꯨ ꯄꯟꯊꯧ ꯑꯣꯏꯕ ꯀꯧꯕ꯭ꯔꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯖꯤꯟꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅꯩ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯁꯛꯈꯪꯅꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯔꯕꯗ ꯏꯁꯤꯡꯈꯣꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯕꯗ ꯄꯟꯊꯧ ꯑꯣꯏꯕ ꯀꯧꯕ꯭ꯔꯨ ꯃꯍꯥꯛꯇꯤ ꯁꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩ ꯍꯧꯅ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄꯅ ꯁꯔꯤ ꯋꯥꯁꯛꯀ ꯂꯣꯏꯅꯅ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏ ꯏꯔꯦꯡꯈꯣꯡꯗꯨꯗ ꯂꯩꯕ ꯇꯨꯕꯤ ꯂꯥꯏꯔꯦꯟꯗꯨꯕꯨ ꯀꯧꯔꯛꯏ ꯍꯩ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯇꯥꯎꯔꯣꯏ ꯌꯥꯡꯕ ꯃꯤꯔꯦꯟ ꯇꯣꯡ ꯅꯪꯕꯨ ꯀꯧꯋꯦ ꯃꯀꯧꯋꯦ ꯅꯪꯒꯤ ꯁꯥꯗꯝꯅ ꯌꯥꯏꯕꯤ ꯅꯪꯒꯤ ꯃꯤꯔꯦꯟꯅ ꯀꯣꯔꯧꯅꯣꯡꯗ ꯇꯝꯗ꯭ꯔꯤꯉꯩ ꯂꯥꯏꯖ ꯏꯄꯥꯟꯗ ꯀꯥꯔꯧ ꯑꯁꯨꯝꯅ ꯀꯧꯕꯗ ꯂꯥꯏꯔꯦꯟ ꯇꯥꯎꯔꯣꯏꯅꯥꯏ ꯃꯥꯗꯤ ꯀꯥꯈꯠꯂꯛꯄꯒꯤ ꯃꯍꯨꯠ ꯄꯥꯃꯦꯜ ꯎꯁꯥ ꯑꯁꯥꯡꯕ ꯑꯃ ꯑꯣꯏꯅ ꯇꯧꯈꯠꯂꯛꯏ ꯊꯧꯑꯣꯡ ꯑꯗꯨ ꯎꯕꯗ ꯈꯣꯏꯗꯧ ꯊꯤꯠꯅ ꯁꯥꯎꯔꯕ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨ ꯃꯍꯥꯛꯅ ꯃꯅꯥ ꯌꯥꯏꯔꯦꯝꯕ ꯌꯦꯡꯅ ꯑꯇꯞꯄ ꯋꯥꯍꯩ ꯈꯣꯟꯗꯥꯅ ꯁꯅꯥꯌꯥꯊꯪ ꯄꯤꯔꯛꯏ ꯏꯗꯥꯏꯔꯦꯝ ꯑꯣꯏꯕ ꯌꯥꯏꯔꯦꯝꯕ ꯌꯥꯋꯥ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎ ꯑꯅꯝꯃꯁꯣꯡ ꯀꯥꯔꯤꯕ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯇꯥꯏꯔꯣꯏꯅꯥꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯤꯀꯧꯁꯤ ꯇꯧꯄꯣꯛꯄꯤ ꯀꯧꯕ ꯏꯔꯦꯟꯈꯣꯡꯗꯒꯤ ꯇꯧ ꯄꯥꯝꯕꯤ ꯂꯧꯔꯨꯗꯨꯅ ꯍꯨꯏꯊꯥꯡ 5 ꯁꯥꯡꯅ ꯀꯛ ꯃꯃꯤꯠ 8 ꯊꯣꯛꯅ ꯍꯨꯠ ꯇꯧꯗ꯭ꯔꯤ ꯈꯣꯟꯊꯣꯛ ꯇꯝꯂꯔꯣ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯌꯥꯋꯥ ꯇꯥꯕꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯀꯧꯕ꯭ꯔꯨꯒꯤ ꯃꯅꯥ ꯌꯥꯏꯔꯦꯝꯕꯅ ꯇꯧꯄꯣꯛꯄꯤ ꯏꯔꯦꯟꯈꯣꯡꯗꯒꯤ ꯇꯧ ꯄꯥꯝꯕꯤ ꯑꯃ ꯌꯥꯜꯂꯨꯔꯦ ꯍꯨꯏꯊꯥꯡ 5 ꯁꯥꯡꯅ ꯀꯛꯇꯨꯅ ꯃꯈꯨꯜ 8 ꯍꯨꯠꯂꯦ ꯌꯥꯏꯔꯦꯝꯕ ꯀꯧꯕ ꯃꯅꯥꯏꯅ ꯇꯧ ꯑꯗꯨ ꯃꯆꯤꯟꯅ ꯀꯥꯝꯗꯨꯅ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯊꯣꯛꯂꯦ ꯇꯧ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯇꯤꯡ ꯇꯤꯡ ꯔꯤꯔꯤ ꯂꯥꯎꯕ ꯈꯣꯟꯊꯥꯡꯒꯤ ꯏꯋꯥꯏ ꯏꯅꯤꯜꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯃꯥꯏꯗꯨ ꯅꯤꯜꯂꯨꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨ ꯃꯍꯥꯛꯅ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯇꯥꯎꯔꯣꯏꯅꯥꯏ ꯑꯗꯨꯕꯨ ꯀꯧꯈꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯨꯅ ꯏꯇꯦꯟ ꯈꯣꯡ ꯑꯗꯨꯒꯤ ꯏꯃꯥꯏꯊꯛꯇ ꯊꯥꯡꯒꯤ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯥꯏꯔꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯥꯎꯔꯣꯏꯅꯥꯏ ꯃꯥꯕꯨ ꯀꯧꯈꯠꯂꯛꯏ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨꯅ ꯀꯣꯔꯧ ꯂꯥꯡꯁꯤꯡ ꯍꯨꯏꯔꯦꯟ ꯁꯥ ꯂꯥꯡꯕꯨꯝ ꯆꯤꯡꯂꯦꯟ ꯈꯣꯏꯔꯦꯝꯕ ꯂꯥꯏꯖ ꯈꯣꯡꯗ ꯍꯤꯔꯤ ꯀꯣꯟ ꯌꯥꯏꯕꯨꯝ ꯊꯥꯖ ꯊꯥꯋꯣꯏꯅ ꯇꯤꯡ ꯌꯥꯡꯕꯤ ꯍꯤꯔꯦꯟꯅ ꯇꯨꯕꯤ ꯈꯣꯡꯖꯨꯡꯅꯕꯤ 8ꯅ ꯂꯥꯏꯖ ꯈꯣꯡ ꯈꯣꯡꯅꯨꯡꯗꯒꯤ ꯈꯨꯖꯤ ꯌꯥꯏꯑꯣꯏꯕꯅ ꯆꯤꯡꯗꯨꯅ ꯂꯥꯏꯐꯥ ꯆꯤꯔꯤꯛ ꯆꯤꯛꯐꯥꯌꯦ ꯍꯧ ꯇꯨꯕꯤ ꯇꯥꯎꯔꯣꯏꯅꯥꯏ ꯌꯥꯡꯕ ꯇꯣꯡꯗꯝ ꯁꯝꯖꯤꯡ ꯋꯥꯡꯂꯦꯟꯕꯣ ꯍꯤꯊꯣꯡ ꯅꯥꯒꯥ ꯍꯤꯔꯤ ꯀꯣꯟꯐꯩꯌꯦ ꯇꯧꯕꯤ ꯂꯩꯆꯤꯟ ꯃꯩꯔꯦꯟꯕ ꯌꯥꯏꯕꯤ ꯈꯝꯂꯦꯟ ꯑꯇꯣꯟꯕꯣ ꯍꯧꯍꯦ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯇꯥꯎꯔꯣꯏꯅꯥꯏ ꯅꯥꯁꯣꯡ ꯀꯥꯐꯥꯔꯣꯏ ꯇꯨꯕꯤ ꯃꯩꯔꯦꯟ ꯍꯛꯅ ꯊꯧꯕꯨ ꯅꯣꯡꯊꯧꯂꯣꯟ ꯂꯩꯈꯥꯔꯣꯅ ꯃꯇꯥꯌꯦ ꯍꯨꯡ ꯇꯤꯡ ꯇꯥꯎꯔꯣꯏ ꯌꯥꯈꯨꯕ ꯆꯤꯛ ꯆꯤꯛ ꯈꯝꯂꯦꯟ ꯌꯥꯡꯕ ꯇꯥꯎꯔꯣꯏꯋꯣ ꯊꯤꯛꯂꯣꯏ ꯃꯐꯥꯜꯅꯣꯡ ꯀꯧꯏ ꯑꯁꯨꯝꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯅꯥ ꯌꯥꯏꯔꯦꯝꯕꯅ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯈꯣꯡꯂꯕꯗ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯇꯥꯎꯔꯣꯏꯅꯥꯏ ꯃꯥꯕꯨ ꯀꯧꯈꯠꯄꯗ ꯁꯪꯂꯩꯇꯣꯟꯅ ꯑꯣꯟꯕ ꯂꯥꯏꯔꯦꯟ ꯃꯥꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯔꯦꯟꯈꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯈꯤ ꯇꯥꯎꯔꯣꯏꯅꯥꯏ ꯇꯨꯕꯤ ꯂꯥꯏꯔꯦꯟꯗꯨꯅ ꯃꯔꯤ ꯃꯔꯥ ꯁꯥꯡꯅ ꯀꯥꯈꯠꯂꯛꯇꯨꯅ ꯃꯔꯨ ꯂꯨꯛꯊꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯧꯕ꯭ꯔꯨꯅ ꯂꯥꯏꯔꯦꯟ ꯅꯪꯒꯤ ꯊꯥꯡꯐꯝ ꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯨꯕꯤ ꯂꯥꯏꯔꯦꯟꯗꯨꯅ ꯊꯥꯡꯐꯝ 8 ꯄꯤꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯅ ꯊꯥꯡꯐꯝ ꯑꯗꯨ ꯌꯦꯡꯂꯒ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯏ ꯇꯥꯎꯔꯣꯏꯅꯥꯏꯒꯤ ꯁꯥꯗꯨꯝ 8ꯅ ꯁꯅꯥꯃꯍꯤ ꯃꯥꯒꯤ ꯂꯩꯀꯣꯜꯗ ꯄꯥꯈꯪꯕꯅ ꯁꯂꯥꯏ 8ꯀꯤ ꯑꯄꯣꯛꯄ ꯑꯣꯏꯗꯨꯅ ꯀꯪꯂꯥꯗ ꯂꯥꯡꯒꯣꯟꯗꯨꯅ ꯂꯩꯈꯤ ꯇꯥꯎꯔꯣꯏꯅꯥꯏ ꯃꯇꯨꯞ 8ꯅ ꯀꯪꯂꯥ ꯇꯝꯅ ꯄꯥꯏꯈ꯭ꯔꯕꯗ ꯂꯩꯍꯧꯕ ꯃꯤꯍꯨꯜ ꯑꯗꯨꯅ ꯁꯪꯂꯩꯇꯣꯟ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯀꯧꯕ꯭ꯔꯨꯒꯤ ꯃꯐꯝꯗ ꯆꯪꯖꯈꯤ ꯁꯪꯂꯩꯇꯣꯟ ꯄꯥꯈꯪꯕꯅ ꯂꯩꯁꯅꯥꯕꯨ ꯈꯣꯏꯗꯥꯖꯕ ꯄꯥꯝꯖꯕꯗꯨ ꯎꯕꯗ ꯀꯧꯕ꯭ꯔꯨ ꯂꯥꯏꯅꯤꯡꯊꯧꯅ ꯃꯃꯣꯝ ꯂꯩꯁꯅꯥꯕꯨ ꯃꯄꯣꯛ ꯂꯥꯡꯒꯣꯟ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ
ꯁꯪꯂꯩꯇꯣꯟꯗ ꯊꯥꯖꯈꯤ꯫ ꯀꯧꯕ꯭ꯔꯨꯅ ꯃꯅꯥꯏ ꯌꯥꯏꯔꯦꯝꯕ ꯌꯦꯡꯅ ꯍꯥꯏꯔꯛꯈꯤ, "ꯏꯗꯥꯏꯔꯦꯝ ꯌꯥꯏꯔꯦꯝꯕ, ꯅꯪꯅ ꯈꯣꯡꯂꯤꯕ ꯈꯨꯠꯁꯨ ꯑꯗꯨꯕꯨ ꯀꯔꯤ ꯃꯤꯡꯊꯣꯜ ꯄꯤꯁꯤꯒꯦ?" ꯌꯥꯏꯔꯦꯝꯕꯅ, "ꯇꯧꯇꯤꯡ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯀꯧꯁꯤ꯫ ꯃꯥꯒꯤ ꯈꯣꯟꯊꯣꯛꯅ ꯂꯥꯏꯇꯤꯟ ꯄꯨꯝꯕꯒꯤ ꯌꯩꯀꯥꯏꯔꯣꯟ, ꯃꯤꯡꯀꯧꯔꯣꯟ, ꯂꯥꯏꯁꯨꯝꯂꯣꯟ ꯑꯣꯏꯅ ꯑꯣꯏꯍꯧꯔꯁꯅꯨ." ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯀꯧꯕ꯭ꯔꯨ ꯆꯤꯡꯃꯥꯏꯊꯦꯜꯗ ꯁꯪꯂꯩꯇꯣꯟ ꯄꯥꯈꯪꯕꯅ ꯃꯁꯥꯅꯧ ꯂꯩꯁꯅꯥꯒ ꯂꯣꯏꯅꯅ ꯈꯣꯌꯨꯝ ꯂꯥꯡꯒꯣꯟ ꯇꯝꯗꯨꯅ ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯏꯅꯨꯔꯥꯕꯤ ꯇꯔꯦꯠꯅ ꯂꯩꯁꯅꯥꯒꯤ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯛꯈꯤ꯫ ꯂꯩꯁꯅꯥꯅ ꯃꯈꯣꯏ ꯇꯔꯦꯠ ꯂꯥꯛꯄꯗꯨ ꯎꯕꯗ, "ꯏꯇꯥꯔꯣꯏ, ꯂꯥꯏꯑꯣꯏꯕꯤ ꯇꯔꯦꯠꯃꯛ ꯅꯇꯥ ꯑꯩꯒꯤ ꯏꯔꯥꯟꯌꯥꯏꯗ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯛꯄꯕꯨ ꯀꯔꯤ ꯌꯋꯥ ꯂꯩꯕꯤꯒꯦ? ꯆꯤꯡꯅꯗꯅ ꯇꯥꯛꯄꯤꯌꯨꯗꯣ." ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ, "ꯏꯇꯥ ꯂꯩꯁꯅꯥ ꯂꯥꯏꯑꯣꯏꯕꯤ, ꯅꯇꯥ ꯑꯩꯈꯣꯏ ꯇꯔꯦꯠꯅ ꯅꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯖꯔꯛꯄꯗꯤ ꯑꯇꯩ ꯊꯣꯏꯒꯤꯗꯤ ꯅꯠꯇꯦꯗꯣ꯫ ꯅꯨꯡꯂꯣꯟ ꯌꯋꯥ ꯑꯃꯠꯇ ꯄꯥꯎ ꯍꯪꯖꯒꯦ ꯂꯥꯛꯄꯅꯤ꯫ ꯍꯨꯞꯂꯦꯟ ꯌꯥꯡꯕ ꯇꯧꯔꯦꯟ ꯈꯤꯛꯂꯣꯏꯕꯒꯤ ꯃꯈꯣꯡꯗ ꯂꯥꯏꯁꯨꯝꯕꯒꯤ ꯃꯑꯣꯡꯒꯨꯝ ꯈꯣꯟꯊꯣꯛ ꯇꯔꯦꯠ ꯊꯣꯛ, ꯈꯣꯡꯊꯥꯡ ꯏꯄꯣꯝ ꯅꯥꯏꯅ ꯆꯤꯡꯃꯥꯏꯊꯦꯜ ꯑꯁꯤꯕꯨ ꯅꯤꯜꯂꯤꯕ, ꯅꯨꯡꯁꯤ ꯈꯣꯟꯊꯣꯛ ꯇꯝꯂꯤꯕ, ꯃꯤꯅ ꯈꯣꯡꯂꯤꯕ ꯇꯧꯔꯦꯟ ꯌꯥꯏꯕ ꯃꯍꯥꯛꯄꯨ ꯈꯣꯌꯨꯝ ꯀꯅꯥꯒꯤ ꯂꯥꯡꯒꯣꯟꯅꯣ ꯈꯪꯂꯕꯗꯤ ꯇꯥꯛꯄꯤꯌꯨꯗꯣ." ꯂꯩꯁꯅꯥꯅ, "ꯅꯨꯡꯂꯣꯟ ꯂꯩꯕ ꯇꯥꯎꯔꯣꯏꯅꯥꯏ ꯃꯍꯥꯛꯅꯤ." ꯂꯥꯏꯔꯦꯝꯕꯤ ꯇꯔꯨꯛꯇꯨ ꯁꯪꯂꯩꯇꯣꯟ ꯄꯥꯈꯪꯕꯒꯤ ꯐꯝꯕꯥꯜ ꯂꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯀꯣꯛ ꯅꯣꯟꯖꯔꯕꯗ ꯑꯃꯨꯛ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯅ ꯋꯥꯍꯪ ꯍꯪꯂꯛꯏ, "ꯊꯦꯡꯂ ꯇꯥꯡꯂꯧ ꯈꯨꯗꯤꯡꯗ ꯇꯧꯔꯦꯜ ꯌꯥꯡꯕꯒꯤ ꯃꯐꯝꯗ ꯈꯣꯟꯊꯣꯛ ꯇꯔꯦꯠ ꯈꯣꯟꯊꯥꯡ ꯅꯥꯏ, ꯅꯨꯡꯁꯤ ꯈꯣꯟꯊꯣꯛ ꯇꯥꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ? ꯃꯔꯝ ꯈꯤꯕꯤ ꯈꯪꯖꯒꯦ." ꯁꯪꯂꯩꯇꯣꯟ ꯄꯥꯈꯪꯕꯅ, "ꯇꯥꯔꯣ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯃꯛ, ꯑꯩꯒꯤ ꯂꯥꯡꯒꯣꯟ ꯑꯁꯤꯗ ꯇꯧꯔꯦꯟ ꯌꯥꯡꯕ ꯇꯨꯕꯤ ꯂꯥꯏ ꯇꯔꯦꯠꯅꯤ꯫ ꯃꯈꯣꯏꯅ ꯈꯣꯟꯊꯣꯛ ꯇꯝꯖꯕꯅꯤ꯫ ꯃꯈꯣꯏ ꯇꯔꯦꯠ ꯑꯁꯤꯅ ꯃꯩꯅ ꯋꯥꯏꯅ ꯁꯦꯝꯍꯧꯒꯅꯤ꯫ ꯁꯪꯂꯩꯇꯣꯟ ꯑꯩꯒꯤ ꯃꯄꯨꯡꯌꯥꯏꯗ ꯅꯣꯡꯗ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯀꯧꯅꯨ ꯀꯪꯂꯥꯗ ꯐꯝꯕꯥꯜ ꯇꯣꯡꯗꯨꯅ ꯂꯥꯏꯒꯤ ꯆꯨꯛꯂꯤ ꯇꯝꯒꯅꯤ꯫ ꯏꯁꯥ ꯅꯨꯡꯂꯣꯟꯗꯒꯤ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯇꯥꯎꯔꯣꯏꯅꯥꯏ ꯇꯔꯦꯠꯄꯨ ꯀꯪꯂꯥꯒꯤ ꯌꯥꯏꯔꯦꯟ ꯁꯨꯔꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯑꯁꯨꯞꯄꯅ ꯅꯣꯡꯗꯝꯈꯤ꯫ ꯇꯥꯎꯔꯦꯟ ꯌꯥꯡꯕꯤ ꯇꯔꯦꯠꯀꯤ ꯈꯣꯟꯖꯦꯜ ꯈꯣꯟꯊꯣꯛ ꯇꯔꯦꯠꯅ ꯃꯃꯤ ꯑꯣꯏꯅ ꯂꯩꯍꯧꯒꯅꯤ꯫ ꯀꯣꯟꯅ ꯆꯥꯛꯀꯤ ꯂꯪꯗꯥꯏꯗ ꯇꯧꯔꯦꯟ ꯌꯥꯡꯕ ꯃꯍꯥꯛꯅ ꯇꯧꯗ꯭ꯔꯤ ꯈꯣꯟꯊꯥꯡ ꯌꯩꯅ ꯑꯩꯒꯤ ꯐꯝꯕꯥꯜ ꯀꯣꯟ ꯅꯤꯡꯂꯒꯅꯤ." ꯁꯪꯂꯩꯇꯣꯟꯒꯤ ꯌꯋꯥ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯇꯨ ꯍꯔꯥꯎꯖꯩ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯇꯧ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝꯗꯨꯗ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯇꯥꯎꯔꯣꯏꯅꯥꯏꯒꯤ ꯌꯨꯝꯐꯝꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯈꯣꯏ ꯇꯔꯦꯠꯅ ꯇꯧꯅ ꯁꯥꯕ ꯇꯧꯗ꯭ꯔꯤ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯥ ꯀꯣꯟꯁꯤꯗ ꯇꯧꯗ꯭ꯔꯤ ꯈꯣꯟꯊꯣꯛ ꯇꯝꯂꯨꯔꯣ." ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯃꯈꯣꯏꯗꯤ ꯇꯧꯗ꯭ꯔꯤ ꯈꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯣꯏ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯂꯥꯏꯑꯣꯏꯕ ꯇꯧꯔꯦꯟꯕ ꯇꯔꯦꯠꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯉꯤ꯫ ꯇꯧꯔꯦꯟ ꯂꯥꯏ ꯇꯔꯦꯠ ꯑꯗꯨ ꯀꯧꯕ꯭ꯔꯨ ꯆꯤꯡꯃꯥꯏꯊꯦꯜꯗ ꯀꯣꯏꯅ ꯐꯝꯂꯗꯨꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯈꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯇꯧꯔꯦꯟ ꯂꯥꯏ ꯅꯨꯄꯥ ꯇꯔꯦꯠ, ꯈꯤꯡꯀꯥꯕ, ꯆꯥꯎꯍꯨꯏꯕ, ꯅꯣꯡꯂꯦꯟꯕ, ꯍꯨꯏꯊꯥꯡꯕ, ꯋꯥꯡꯂꯦꯟꯕ, ꯀꯥꯎꯍꯨꯡꯕ ꯑꯃꯗꯤ ꯁꯥꯔꯦꯞꯄ ꯇꯔꯦꯠꯅ ꯅꯤꯡꯊꯤꯕ ꯃꯤꯔꯕ ꯁꯩꯍꯦꯛ ꯀꯌꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅ ꯈꯣꯡꯂꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯑꯁꯨꯞꯄꯒꯤ ꯆꯤꯡꯁꯥ ꯆꯤꯡꯃꯥꯏꯊꯦꯜ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥꯅ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯒ ꯂꯣꯏꯅꯅ ꯅꯣꯝ ꯅꯣꯝ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯅꯤꯡꯊꯤꯖꯩ꯫ ꯃꯥꯂꯪꯕꯅ ꯄꯨꯔꯛꯄ ꯇꯧꯗ꯭ꯔꯤ ꯈꯣꯟꯊꯣꯛꯀꯤ ꯔꯤ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯈꯣꯟꯊꯥꯡꯗ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯅ ꯇꯧꯗ꯭ꯔꯤꯗꯨꯒꯤ ꯈꯣꯟꯊꯣꯛꯇ ꯄꯦꯟꯅ ꯖꯒꯣꯏ ꯁꯥꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇ ꯎꯔꯝꯕ ꯄꯨꯝꯕ ꯃꯥꯡꯈꯤ ꯊꯝꯕꯥꯜ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯎꯪꯗꯨꯅ ꯂꯩ꯫ ꯂꯩꯃꯅ, "ꯀꯩꯗꯧꯔꯦ ꯏꯇꯥ ꯊꯝꯕꯥꯜ?" ꯊꯝꯕꯥꯜꯗꯤ ꯎꯪꯗꯨꯅ ꯂꯩ꯫ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯁꯤꯡꯗꯨ ꯃꯃꯥꯏꯗꯨꯗ ꯍꯥꯏꯐꯦꯠ ꯆꯥꯏꯁꯤꯜꯂꯤ꯫ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯤ ꯊꯝꯕꯥꯜ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯊꯝꯕꯥꯜꯅ, "ꯀꯩꯗꯧꯔꯒꯦ ꯏꯇꯥ?" ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ "ꯏꯇꯥ, ꯅꯪꯁꯤ ꯅꯍꯥꯟꯋꯥꯏꯒ ꯃꯥꯟꯅꯗ꯭ꯔꯦ꯫
ꯑꯩꯕꯨꯔꯣ ꯏꯇꯥ? ꯏꯇꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯅꯤ? ꯄꯥꯎꯡꯗ ꯎꯡꯉꯤ ꯏꯇꯥ ꯅꯪꯅ ꯇꯧꯊꯣꯔꯛꯄꯁꯤꯃ ꯅꯪꯒꯤ ꯅꯑꯣꯡꯁꯤꯅ ꯑꯩꯕꯨ ꯍꯦꯛꯇ ꯃꯤꯍꯨꯜ ꯊꯥꯎꯟꯒꯁꯦ ꯆꯦꯟꯈꯠꯍꯜꯂꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒ ꯂꯥꯏꯔꯤ ꯅꯪ ꯑꯝꯇ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯖꯅ ꯌꯦꯡꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯏꯇꯥ ꯂꯩꯃ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯅꯪ ꯌꯥꯝꯅ ꯄꯥꯈꯠꯃꯜꯂꯦ꯫ ꯇꯧ ꯃꯔꯛꯇ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯑꯩꯕꯨ ꯁꯨꯝꯍꯠꯂꯥꯡ ꯊꯥꯛꯇꯕꯗ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯇꯥꯏꯕꯪꯄꯥꯟ ꯀꯥꯎꯔꯨꯔꯦ ꯏꯇꯥ꯫ ꯑꯀꯤ ꯑꯀꯤꯕ ꯋꯥ ꯌꯥꯝ ꯉꯥꯡꯅꯨꯕ ꯑꯩ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ꯫ ꯍꯤ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯂꯥꯛꯑꯒ ꯑꯐ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯑꯃꯇꯗꯤ ꯁꯥꯁꯤ ꯀꯩꯗꯧꯒꯦ? ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯥꯡꯒ ꯀꯔꯥꯡ ꯏꯊꯠ ꯌꯧꯅꯕ ꯍꯤꯗꯨ ꯍꯣꯜꯂꯝꯃꯤ꯫